ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯍꯟꯖꯤꯟꯕ ꯖꯒꯥ ꯑꯃꯗꯅꯤ꯫ ꯃꯐꯝꯁꯤ ꯃꯤ ꯄꯥꯛ ꯇꯥꯗꯦ꯫ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯞꯅ ꯌꯨꯝꯊꯣꯟꯄꯣꯛ ꯑꯣꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯡꯁꯥꯡ ꯀꯌꯥꯅ ꯁꯝꯕꯜ ꯑꯣꯏꯅ ꯉꯥꯛꯂꯤ꯫ ꯆꯤꯡꯁꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯃꯗꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯆꯤꯡꯆꯦꯞꯇꯒꯤ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯁꯪꯕ ꯅꯥꯄꯤꯁꯤꯡ ꯂꯩꯃꯥꯏ ꯆꯣꯟꯅ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯔꯤꯕ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯅ ꯃꯤꯠꯌꯦꯡꯅ ꯇꯥꯝꯈꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯂꯤ꯫ ꯀꯅꯥꯅꯁꯨ ꯊꯥꯔꯨꯕ ꯁꯦꯟꯅꯕꯤꯔꯨꯕ ꯇꯧꯗꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯃꯔꯨꯝꯁꯨ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏꯒꯤ ꯃꯑꯣꯡꯗ ꯍꯧꯔꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯂꯩ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯏꯜꯂꯤ꯫ ꯁꯥꯠꯂꯔꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯈ꯭ꯋꯥꯡꯖꯤꯡꯕ ꯈꯣꯏꯃꯨ, ꯄꯨꯀꯪꯕ ꯈꯣꯏꯃꯨ ꯑꯃꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯀꯌꯥꯒꯤ ꯐꯖꯔꯕ ꯀꯨꯔꯥꯛ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯄꯥꯏꯔꯤ꯫ ꯀꯔꯝꯕ ꯂꯩꯁꯛ ꯂꯩꯁꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯒꯤ ꯀꯥꯗ ꯇꯣꯡꯁꯤꯒꯦ ꯈꯟꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯖꯒꯥꯗꯨꯕꯨ ꯉꯥꯛꯂꯤꯕ ꯆꯤꯡꯁꯥꯡꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯀꯅꯥꯅꯁꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯗꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯀꯩꯊꯦꯜ ꯀꯥꯔꯒ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯩꯕ ꯀꯅꯥꯁꯨ ꯇꯧꯅꯗꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯈꯨꯟ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯈꯪꯅꯔꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯍꯧꯕ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯡꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯃꯔꯨꯝ ꯂꯣꯛꯂꯒ ꯍꯤꯡꯖꯕ ꯈꯨꯜ ꯑꯃꯅꯤ꯫ ꯐꯧ, ꯆꯨꯖꯥꯛ, ꯒꯦꯍꯨꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯊꯥꯔꯒ ꯆꯍꯤ ꯑꯃꯗꯒꯤ ꯑꯃ ꯐꯥꯎꯕꯒꯤ ꯆꯥꯕ ꯊꯛꯄ ꯀꯣꯟꯅꯅꯕ ꯂꯣꯛꯂꯒ ꯊꯝꯅꯩ꯫ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯏꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯇꯥꯏꯕꯪ ꯀꯅꯥ ꯍꯧꯗ꯭ꯔꯤꯉꯩ ꯉꯟꯇꯥ ꯍꯧꯔꯒ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯥꯒꯤ ꯂꯧꯐꯝꯁꯤꯡ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯨꯔꯒ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯌꯥꯏꯊꯦꯝ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗꯒꯤ ꯃꯥꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯋꯥꯠꯇ ꯋꯥꯠꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤ ꯌꯨꯝ ꯑꯃꯒ ꯑꯃꯒꯁꯨ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯅꯕ, ꯃꯥꯒꯤ ꯃꯊꯧꯗ ꯆꯤꯟꯅꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯊꯦꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯥꯏꯊꯦꯝ ꯃꯥꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯒꯗꯤ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯨꯠ ꯌꯦꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯣꯏꯗꯅ ꯃꯩꯅꯝ ꯄꯥꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯈꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯑꯃꯗꯤ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯅꯕꯅ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯀꯅꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯑꯍꯜꯗꯨꯅ ꯑꯗꯨꯝꯅ ꯂꯦꯞꯂꯝꯕꯗꯨꯗ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯄꯟꯖꯈꯤꯒꯦ." ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯍꯜꯗꯨꯁꯨ ꯌꯥꯏꯊꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯕꯨ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯔꯒ ꯂꯩꯔꯤꯕ ꯐꯨꯡꯒꯥꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯍꯜꯗꯨꯁꯨ ꯀꯔꯤꯁꯨ ꯀꯣꯏꯗꯕꯒꯨꯝ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝꯅ ꯌꯥꯏꯊꯦꯝꯗ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯃꯊꯪ ꯃꯊꯪ ꯍꯪꯉꯤ꯫ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯏꯪꯒꯤꯠꯅ ꯃꯈꯨꯠꯅ ꯄꯤꯕ ꯌꯥꯕ ꯄꯥꯎꯈꯨꯝꯇꯃꯛ ꯄꯤꯔꯝꯃꯤ꯫ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯗ ꯐꯛ ꯑꯃꯒ ꯐꯤ ꯑꯊꯥꯕ ꯑꯃꯒ ꯃꯣꯟ ꯑꯃꯒꯅꯦ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕ ꯇꯥꯔꯒꯁꯨ ꯆꯥꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯆꯥ ꯑꯊꯛ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯈꯤ꯫ ꯌꯥꯏꯊꯦꯝ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ꯫ ꯊꯣꯡꯂꯣꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯊꯣꯡꯗꯨꯁꯨ ꯊꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯗꯤ ꯆꯍꯤ 6-7 ꯂꯣꯝꯒꯤ ꯂꯣꯟ ꯑꯣꯏꯒꯗꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫
ꯑꯉꯥꯡꯗꯨ ꯌꯥꯏꯊꯦꯝꯕꯨ ꯍꯦꯛ ꯎꯕꯒꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯁꯤꯜꯂꯛꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯥꯏꯊꯦꯝꯁꯨ ꯉꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯏꯊꯦꯝꯗ ꯅꯣꯛꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯊꯦꯝ ꯏꯉꯛ ꯉꯛꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯍꯤ 3-4 ꯁꯨꯔꯕ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯌꯥꯏꯊꯦꯝꯗ ꯅꯣꯛꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯊꯦꯝ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ 1 ꯂꯥꯛ 2 ꯂꯥꯛ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ 9-10 ꯂꯣꯝ ꯁꯨꯖꯤꯜꯂꯛꯂꯦꯗꯣ꯫ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯊꯦꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯠꯇꯗꯤ ꯍꯪꯂꯨꯕ ꯇꯧꯗꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯂꯒ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯈꯜꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩ꯫ ꯆꯥꯛꯁꯪꯒꯤ ꯀꯥꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯌꯥꯏꯊꯦꯝꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯏ꯫ ꯑꯍꯜ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯡꯉꯊꯦꯟꯕꯤꯗꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯍꯧꯔꯦ? ꯅꯨꯄꯤ ꯑꯃꯅ ꯌꯧꯔꯛꯂꯒꯅꯤ ꯏꯄꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛꯁꯨ ꯊꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯗꯨ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯂꯣꯏꯅꯃꯛ ꯌꯦꯡꯂꯒ ꯂꯩ꯫ ꯌꯥꯏꯊꯦꯝ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯊꯣꯡꯂꯣꯝ ꯇꯝꯅ ꯂꯥꯛꯂꯒ ꯁꯥꯎꯅꯤꯡꯕ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯉꯤ꯫ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗꯨꯗ ꯌꯥꯏꯊꯦꯝ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯕꯒꯨꯝ ꯃꯤꯁꯛ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯃꯥꯟꯕ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯤ꯫ ꯈꯣꯏꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯔꯤ꯫ ꯁꯝꯂꯥꯡꯗꯨ ꯇꯨꯡꯂꯣꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯃꯇꯨꯡꯗ ꯁꯥꯡꯅ ꯊꯥꯗꯔꯤ꯫ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯨ ꯃꯤꯅ ꯎꯈꯤꯅꯤ ꯃꯤꯄꯥꯏꯖꯕꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯣꯏꯕ ꯁꯝꯂꯥꯡꯅ ꯁꯥꯏ ꯑꯣꯏꯅ ꯇꯥꯔꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯁꯤꯔꯥ꯫ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤ, ꯐꯖꯕ ꯅꯤꯡꯊꯤꯕ ꯍꯦꯟꯒꯠꯍꯜꯂꯤꯕꯅꯤ ꯍꯥꯏꯁꯤꯔꯥ꯫ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤ, ꯐꯖꯕꯒꯤ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯄꯒꯨꯝ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯔꯤꯕ ꯀꯨꯆꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯉꯥꯔꯣꯏ ꯁꯕꯥꯟꯒꯨꯝ ꯇꯣꯉꯥꯟ ꯇꯥꯕꯤ ꯁꯕꯥꯟꯅꯤ꯫ ꯌꯥꯏꯊꯦꯝ ꯃꯤꯠꯐꯝ ꯍꯣꯡꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯥ ꯆꯣꯛꯊꯕ ꯋꯥꯕꯒꯨꯝ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯐꯅ ꯆꯣꯛꯊꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯊꯧꯅꯥ ꯐꯕꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯅꯨꯄꯤꯗꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯆꯥꯛꯁꯪꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯇꯅꯤꯛꯄ ꯍꯔꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨꯒꯤ ꯂꯥꯡꯉꯊꯦꯟꯕꯤ, ꯅꯍꯥꯛ ꯌꯧꯔꯛꯂꯦꯗꯅ꯫ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯜꯗꯨꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯡꯉꯊꯦꯟꯕꯤꯅ ꯈꯨꯝꯃꯤ꯫ ꯏꯄꯨ, ꯑꯩ ꯂꯥꯛꯑꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯡꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤꯕ ꯌꯥꯏꯊꯦꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯏꯄꯨ ꯅꯉꯣꯟꯗ ꯃꯤꯅꯝꯈꯤꯕꯒꯤꯗꯃꯛ ꯅꯪ ꯏꯄꯨꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯅ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯒꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛꯁꯪꯒꯤ ꯐꯨꯡꯒꯥ ꯑꯀꯣꯏꯕꯗꯨꯗ ꯂꯣꯏꯅꯃꯛ ꯐꯝꯂꯝꯃꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯏꯊꯦꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯕꯨꯡꯉꯣꯗꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯅ ꯇꯥꯅ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕꯁꯤꯡꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯧꯔꯥꯡꯕ, ꯃꯤꯄꯥꯏꯕ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯛꯇꯝꯗ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯌꯥꯏꯊꯦꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯇꯧꯖꯒꯦ꯫ ꯑꯍꯜꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯂꯥꯡꯉꯊꯦꯟꯕꯤꯕꯨ ꯃꯁꯛ ꯇꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥꯁꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯌꯥꯏꯐꯕꯇ ꯑꯣꯏꯅꯕ ꯍꯣꯠꯅꯖꯔꯝꯕ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯈ꯭ꯔꯕ
ꯈꯨꯂꯥꯛꯄꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯂꯥꯡꯉꯊꯦꯟꯕꯤ ꯀꯧꯏ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯄꯥꯒꯨꯝꯅ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯅꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯗꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯗꯕ ꯑꯃꯒ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯖꯕꯅꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯁꯥ ꯁꯟ ꯂꯣꯏꯕ ꯍꯩ ꯔꯥ ꯊꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯑꯅꯧ ꯑꯄꯦꯠ ꯑꯩꯈꯣꯏꯅ ꯂꯣꯛꯂꯨꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯣ ꯀꯠꯂꯒ ꯄꯨꯖꯥ ꯇꯧꯅꯩ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯍꯦꯛ ꯄꯥꯡꯊꯣꯛꯅꯩ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯈꯨꯂꯥꯛꯄꯒꯤ ꯏꯃꯨꯡꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯩꯖꯥꯎ ꯊꯥꯔꯒ ꯃꯥꯒꯤ ꯍꯩꯖꯕ ꯖꯒꯣꯏ ꯏꯁꯩ ꯎꯠꯂꯒ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯄꯣꯊꯥꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯌꯥꯝꯈ꯭ꯔꯕ ꯎꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕ ꯀꯌꯥꯃꯔꯨꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯀꯣꯏꯁꯤꯜꯂꯛꯈꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯈꯨꯟꯖꯥ ꯑꯁꯣꯟ ꯑꯅꯥꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯕꯅꯤ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯂꯥꯡꯉꯊꯦꯟꯕꯤ ꯃꯁꯥ ꯌꯥꯎꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯃꯅꯤꯜ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯃꯥꯡꯈꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯍꯥꯠꯂꯒꯁꯨ ꯃꯈꯣꯏꯒꯤ ꯃꯁꯤꯡꯗꯤ ꯍꯟꯊꯕ ꯀꯧꯕ ꯂꯩꯇꯦ ꯑꯃ ꯍꯦꯛꯇ ꯍꯥꯠꯈꯤꯕꯒ ꯃꯅꯤꯜ ꯑꯣꯏꯅ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯒꯠꯂꯛꯈꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯀꯌꯥꯃꯔꯨꯝ ꯈꯨꯂꯥꯛꯄꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯨꯜꯍꯧꯔꯦ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯑꯍꯜꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗ ꯇꯨꯃꯤꯟ ꯇꯥꯟꯅꯔꯒ ꯂꯩ ꯂꯥꯡꯉꯊꯦꯟꯕꯤꯗꯤ ꯑꯍꯜꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯏꯊꯦꯝꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯈꯟꯗꯨꯅ ꯈꯧꯔꯥꯡꯅ ꯌꯥꯏꯊꯦꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯌꯥꯏꯊꯦꯝ ꯇꯁꯦꯡꯅ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯅꯤꯡꯍꯟꯅꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯈꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯃꯁꯥ ꯌꯥꯎꯅ ꯃꯥꯌꯣꯛꯅꯔꯕ ꯀꯌꯥꯔꯛ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯅ ꯁꯨꯔꯨꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕ ꯃꯤꯆꯝ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯇꯤꯛ ꯂꯩꯔꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯌꯥꯏꯊꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ ꯏꯕꯨꯡꯉꯣ ꯉꯝꯒꯅꯤ ꯅꯪꯅ ꯁꯣꯏꯗꯅꯃꯛ ꯉꯝꯅꯤ ꯅꯍꯥꯛ ꯅꯠꯇꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯌꯥꯏꯊꯦꯝꯅ ꯍꯥꯏꯔꯛꯈꯤ ꯏꯄꯨ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯍꯤꯡꯆꯥꯕ ꯑꯃꯈꯛꯇꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯜꯂꯒ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯃꯁꯤꯡ ꯈꯪꯗ ꯍꯥꯠꯈ꯭ꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯕꯁꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯤ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕ ꯑꯍꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯔꯤꯕꯁꯦ ꯑꯍꯜꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯏꯊꯦꯝ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯂꯩ ꯌꯥꯏꯊꯦꯝꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯏꯊꯦꯝꯗ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗꯣ ꯁꯥꯌꯣꯜ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛ ꯈꯛꯇꯅ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯁꯤꯕꯨ ꯍꯥꯠꯄꯗ ꯇꯉꯥꯏ ꯐꯗꯅ ꯄꯣꯠꯁꯛ ꯑꯅꯤꯈꯛꯇꯤ ꯆꯪꯗꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯗꯣ ꯈꯟꯗꯣꯛꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯋꯥꯐꯝꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯒꯗꯕ ꯌꯦꯡꯅꯔꯒ ꯇꯨꯝꯅꯈ꯭ꯔꯦ
ꯌꯥꯏꯊꯦꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ, ꯍꯤꯞꯊꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯅ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯏꯊꯦꯝ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯂꯣꯝꯗ ꯃꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯈꯤ꯫ ꯑꯍꯜꯗꯨꯅ ꯌꯥꯏꯊꯦꯝ ꯂꯥꯛꯅꯕꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯁꯛ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯥꯃꯆꯥ, ꯑꯋꯥꯡ ꯄꯥꯡꯅ ꯃꯐꯝꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯂꯩꯔꯤꯕ ꯆꯤꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒꯗꯤ ꯑꯆꯧꯕ ꯎꯃꯪ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯐꯝꯗꯨꯗ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯂꯩꯔꯝꯒꯅꯤ꯫ ꯄꯣꯠꯁꯛ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯣꯏꯔꯣꯛ ꯀꯣꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯊꯝꯂꯒ ꯃꯗꯣ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯗꯣ ꯈꯪꯗꯣꯛꯄ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯤꯛꯂꯤꯗꯨ ꯅꯍꯥꯛ ꯅꯠꯇꯅꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯦꯛꯇꯃꯛ ꯌꯦꯡꯕꯗ ꯎꯕ ꯐꯪꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯌꯥꯏꯊꯦꯝ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒ ꯂꯩ꯫ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯅꯦ ꯄꯣꯠꯁꯛ ꯑꯃꯅ ꯂꯤꯔꯨꯡ ꯇꯦꯟꯅꯤ꯫ ꯇꯦꯟꯁꯦ ꯃꯁꯤ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯔꯥꯏꯕꯛ ꯃꯌꯥꯏꯗ ꯆꯞ ꯆꯥꯅ ꯀꯥꯞꯀꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯍꯤꯡꯆꯥꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯣꯡꯆꯠꯁꯦ, ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯥꯡꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯅꯤꯗꯨ ꯂꯧꯕꯒꯤ ꯈꯣꯡꯆꯠꯇꯨꯁꯨ ꯌꯥꯏꯊꯦꯝ ꯑꯃꯗꯤ ꯂꯥꯡꯉꯊꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯈꯣꯡꯆꯠꯇꯨ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯗꯨ ꯈꯔ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯈꯛ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤꯕꯝ ꯁꯦꯝꯂꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯂꯦꯡꯕ ꯎꯔꯝꯃꯤ꯫ ꯂꯥꯡꯉꯊꯦꯟꯕꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ, ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯉꯥꯅꯨ ꯊꯪꯒꯣꯡ ꯑꯃꯈꯛ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯎꯔꯤ ꯋꯥꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯨ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯥꯡꯉꯊꯦꯟꯕꯤ ꯑꯃꯗꯤ ꯌꯥꯏꯊꯦꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯉꯥꯅꯨ ꯊꯪꯒꯣꯡꯅꯤꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡꯁꯤꯅ ꯌꯦꯠꯁꯤꯟꯕꯗꯒꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯅꯨ ꯊꯪꯒꯣꯡꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯌꯦꯠꯁꯤꯟꯗꯨꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯃꯐꯝꯗꯨꯗ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯉꯥꯅꯨ ꯊꯪꯒꯣꯡꯗꯨ ꯌꯥꯏꯊꯦꯝ ꯑꯃꯗꯤ ꯂꯥꯡꯉꯊꯦꯟꯕꯤ ꯑꯅꯤꯅ ꯀꯟꯕꯤꯕ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯑꯅꯤꯅ ꯑꯩꯕꯨ ꯀꯟꯕꯤꯕ꯫ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯑꯗꯨꯃꯛ ꯊꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯔꯨꯞ ꯑꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯃꯔꯨꯞ ꯑꯅꯤꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ? ꯌꯥꯏꯊꯦꯝ ꯂꯥꯡꯉꯊꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯊꯦꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯥꯅꯨ ꯊꯪꯒꯣꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯄ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯅꯤꯗꯨ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯃꯔꯨꯞ ꯑꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯟꯕꯤꯔꯦ, ꯑꯗꯨꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯊꯧꯗꯥꯡꯁꯤ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯅꯨ ꯊꯪꯒꯣꯡꯗꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥꯅꯨ ꯊꯪꯒꯣꯡꯗꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯇꯣꯡꯕ ꯆꯟꯒꯗꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯌꯥꯏꯊꯦꯝ ꯑꯃꯗꯤ ꯂꯥꯡꯉꯊꯦꯟꯕꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯉꯥꯅꯨ ꯊꯪꯒꯣꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯡꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯅꯨ ꯊꯪꯒꯣꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯕ ꯇꯧꯗꯅ ꯁꯨꯔꯨꯡꯗꯨ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯁꯤꯗ ꯁꯨꯔꯨꯡꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ꯫ ꯁꯨꯔꯨꯡꯗꯨꯒꯤ ꯆꯪꯐꯝꯗꯨꯗ
ꯃꯁꯥ ꯃꯎ ꯐꯔꯕ ꯆꯥꯎꯔꯕ ꯀꯩꯖꯥꯎ 5-6 ꯃꯐꯝꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯨꯗ ꯉꯥꯅꯨ ꯊꯪꯒꯣꯡꯅ ꯁꯨꯔꯨꯡꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩꯕ ꯃꯔꯨꯝ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯂꯥꯡꯉꯊꯦꯟꯕꯤꯅ ꯌꯥꯏꯊꯦꯝ ꯑꯃꯗꯤ ꯉꯥꯅꯨ ꯊꯪꯒꯣꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯀꯩꯖꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯃ ꯑꯅꯤꯇꯁꯨ ꯅꯠꯇꯦ, ꯃꯇꯧ ꯀꯔꯝꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯒꯅꯤ?" ꯌꯥꯏꯊꯦꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯀꯩꯁꯤꯡꯁꯦ ꯃꯐꯝꯁꯤꯗꯒꯤ ꯊꯩꯗꯣꯛꯈ꯭ꯔꯒꯦ꯫ ꯑꯩꯅ ꯀꯩꯁꯤꯡꯁꯤ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯅꯈꯣꯏꯅꯤ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯣ, ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯅꯤꯗꯨꯒꯤ ꯂꯩꯐꯝ ꯊꯤꯔꯝꯃꯨ꯫ ꯑꯩꯁꯨ ꯀꯩꯁꯤꯡꯁꯤ ꯍꯦꯛ ꯊꯩꯗꯣꯛꯈꯤꯕꯒꯗꯤ ꯅꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯌꯥꯏꯊꯦꯝ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯑꯋꯥꯡꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯀꯨꯞ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯝꯕꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯊꯒꯥꯏꯃꯨꯛ ꯁꯥꯡꯕ ꯎ ꯃꯁꯥ ꯑꯅꯤꯈꯛ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯆꯦꯠ ꯑꯅꯤ ꯊꯣꯛꯅ ꯁꯦꯒꯥꯏꯔꯒ ꯎꯁꯥ ꯑꯅꯤꯗꯨꯒꯤ ꯃꯇꯣꯟꯗ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯃꯩꯅꯝ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯩꯕꯥ ꯆꯤꯡꯂꯒ ꯃꯩ ꯍꯧꯔꯝꯃꯤ꯫ ꯎꯁꯥ ꯑꯅꯤꯗꯨꯒꯤ ꯃꯇꯣꯟꯗ ꯀꯤꯔꯤꯕ ꯐꯤ ꯑꯅꯤꯗꯨꯗ ꯃꯩ ꯆꯨꯁꯤꯜꯂꯝꯃꯤ꯫ ꯃꯩꯅ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯆꯥꯛꯂꯕ ꯎꯁꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯑꯅꯤꯗ ꯅꯥꯝꯃ ꯄꯥꯏꯔꯒ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯂꯒꯦ, ꯀꯩꯁꯤꯡꯁꯤ ꯊꯩꯗꯣꯛꯂꯒꯦ, ꯅꯈꯣꯏꯅꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯥꯛꯑꯣ." ꯂꯥꯡꯉꯊꯦꯟꯕꯤ ꯌꯥꯏꯊꯦꯝꯗ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯤꯠꯌꯦꯡꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯔꯣꯜ ꯂꯣꯟꯕꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕꯒꯤ ꯁꯛꯇꯝꯁꯨ ꯂꯣꯏꯅꯔꯤ꯫ ꯌꯥꯏꯊꯦꯝ ꯂꯥꯡꯉꯊꯦꯟꯕꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯈꯪꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯡ ꯆꯥꯎꯅ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤꯕ ꯆꯤꯡꯖꯥꯎꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯁꯥꯕꯥꯟ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯗꯤ ꯉꯥꯡꯗ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯂꯣꯜꯂꯤꯕ ꯃꯔꯣꯜ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯒꯨꯝꯅ ꯂꯦꯝꯖꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯍꯤꯡ ꯑꯃꯈꯛꯇꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯈꯔꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯗꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤ꯫ ꯂꯥꯡꯉꯊꯦꯟꯕꯤ ꯌꯥꯏꯊꯦꯝꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯨꯔꯨꯡ ꯇꯝꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯦꯞꯍꯧꯏ꯫ ꯌꯥꯏꯊꯦꯝ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩ ꯆꯨꯔꯕ ꯎꯁꯥ ꯑꯅꯤꯗꯨ ꯍꯥꯏꯔꯒ ꯁꯨꯔꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯖꯥꯎꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯏꯊꯦꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯧꯕꯒ ꯂꯣꯏꯅꯅ ꯌꯥꯏꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯊꯦꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩ ꯆꯥꯛꯂꯕ ꯎꯁꯥ ꯑꯅꯤꯗꯨ ꯀꯩꯁꯤꯡꯗꯨ ꯇꯝꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯨꯡꯗꯨꯒꯤ ꯃꯈꯥꯔꯣꯝ ꯇꯝꯅ ꯑꯁꯨꯝ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯀꯩꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯂꯤꯕ ꯎꯁꯥꯗꯨ ꯀꯤꯕꯗꯒꯤ ꯃꯅꯤꯡ ꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗꯗꯤ ꯀꯩꯁꯤꯡꯗꯨ ꯑꯔꯨꯕ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯀꯣꯝꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯕ ꯀꯩꯖꯥꯎ ꯑꯃꯈꯛ ꯌꯥꯏꯊꯦꯝ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯩꯖꯥꯎ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯊꯦꯝꯗꯨ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯊꯕꯥꯛ ꯃꯄꯥꯗꯨꯗꯁꯨ ꯐꯨꯔꯤꯠ ꯐꯥꯎꯅ ꯀꯩ ꯑꯗꯨꯅ ꯈꯣꯠꯄꯗꯒꯤ ꯊꯕꯥꯛꯇꯨꯁꯨ ꯁꯣꯛꯂꯦ, ꯄꯥꯝꯕꯣꯝꯗꯁꯨ ꯁꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯊꯦꯝ ꯑꯁꯣꯛꯄꯁꯤꯡꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯀꯩꯖꯥꯎꯗꯨꯒ ꯃꯍꯥꯛ ꯂꯝꯕꯥ ꯄꯥꯔꯝꯃꯤ꯫ ꯂꯥꯡꯉꯊꯦꯟꯕꯤ ꯑꯃꯗꯤ ꯉꯥꯅꯨ ꯊꯪꯒꯣꯡ ꯑꯅꯤꯗꯨꯗꯤ ꯌꯥꯏꯊꯦꯝꯅ ꯀꯩꯁꯤꯡꯗꯨ ꯍꯦꯛ ꯊꯩꯗꯣꯛꯈꯤꯕꯒꯗꯤ ꯁꯨꯔꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯂꯥꯡꯉꯊꯦꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯈꯔ ꯃꯈꯣꯡꯗ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡꯗꯨ ꯐꯠ ꯐꯠ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯀꯥꯟꯗꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯆꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯂꯥꯡꯉꯊꯦꯟꯕꯤ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛ ꯋꯥꯏ ꯑꯗꯨꯗ ꯁꯠ ꯁꯠ ꯍꯥꯏꯔꯒ ꯁꯦꯛꯄꯤꯁꯤꯡꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯅꯕ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯦꯛꯄꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦ꯫ ꯂꯥꯡꯉꯊꯦꯟꯕꯤ ꯑꯃꯗꯤ ꯉꯥꯅꯨ ꯊꯪꯒꯣꯡ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯎꯆꯤ ꯃꯆꯥꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ
surungdugi manung tamna leptana asum changsilaklammi somdana yaithemdi kaijauduga ngaihak namnaraba matungda yaithemna namdana kaijau adubu ngasagi guhaduda thadakre masigi matungda yaithem surung tamna laklammi somdasu langa thenbi amadi nganu thangong anidu leptana asum lakpa matamda uraklammi maina grung grung sakliba maigi kom madugi mayaida lairiba nung amagi mathakta lairiba posak anidu ure adubu hariba posak anidudi matau karamna lawni asumna khanari matamaduda nganu thangongdu ngasagi matawgumna mamit usinkhre masinda karigumba khara murum murum soli adumna solaba matung ngaihak leiragadi nganu thangongdu amuk hanna sauthorak ledo nganu thangongdu langa thenbido onsilaklaga hairammi aigi ithakta tongkhalaklo aduga ai mafamsi tamna pairage aduga nangna posak singse lawrakadabani asumna yanarami langa thenbi nganu thangongduda kakhatkhre aduga lerung ten amadi likli maset anidu lairiba nungdo tamna pasilaklammi sakliba mairidu aduki matik kanman khibana nganu thangongdugi makhongdu maina poklammi aduga magi mabuklom thangba matu kharasu maina sakthekle chaina pumnamak khangjilaga nganu thangongdu nungdu tamna pasilaklammi nungdu yorabada langa thenbina khulai thuna lerung ten amadi likli maset anidu makutna lamlammi aduga mitkup amata pantharamba tawdana paithorakle tanjaduda yaithemsu mafamduda yoksilakle nganu thangongdu maigi komdu hekna thorakpagadi asaba khangba ngamdabadagi laimaida taraklammi langa thenbi amadi yaithem pakhatna nganu thangongdugi manakta sangsilaklammi sokliba singdu yenglaga leiringai matamduda angakpagi matawni asokpa singdu tapna tapna osinkhre maina sakraba matusing hanagumna ningthina hauraklammi tawriba matawduda yaithem amadi langa thenbi ngakpagi pankhei laikhidre adumna samam naringai angakpagi mathakta angakpa amaga amuk thoklaredo laimaida taraga leiramba nganu thangongdu khanghaudana nupi amagi saktamda olaklammi miyai salabi yengbada singlembi auba khutingmakna saktak naruba tawdana lairembi amagi saktamgum khuya khada sangjaraga kurum janingba phahonba ngambi angauba phizolna leitengbini mahaktu maka lamba minok ama noklaga leplare langa thenbi amadi yaithem angakpa khonjelda hongnaruba tawdana amata oina lepliba nupiduda hanglammi nahakpu kanano langa thenbi ai nakhoigi khuldubu koliba nakhoina sahi kumon khudingi anau apet mahi marong kaya katuna nakhoi mayamna luna chetna lasariba imala rembiduni wafamdu tawada yaithem amadi langa thenbi hainaruba tawdana khu khudak kulaga lairembiduda khurumlammi langa thenbidi mamittaki mapi phawba tana khurumjai lairembidu makhoi anida nungsina yengi yaifa mangol piba khonphamda asumna hairammi yare yare haugatlo haujikti aigi sintha loire nakhoi anigi khakta ngaire nakhoi anina hingsabado maithiba piraga khuldubu hanagi matawgum amuk nuksisana na lahenba ngammo asumna hairamlaga lairembidusu mangthokre masigi matung langa thenbi amadi yaithem khulai anidu seksinna puraga langa thenbigi khuldu tamna halaklammi hek yorokpagadi yaithemna likli masetu mafam aduaida hauba napi uri wari kharana semlaga mamit mapada setna kisilammi haujikti likli si hapkhrabanina yaithem hingsabadugi thawaina sanaraga thadokliba hingsaba singdu amata udre langa thenbina yaithemgi khudang pairaga lamjinglammi hingsabagi thawai sing aduna udanaba thai theduna asengba hingsabadubu thiba hauraklammi thiba yaba thiraba matungda hingsabadu khulakpagi yum aduda mana thadokliba hingsaba manai masal kharana seba tawraga athum ahau saraga nungaina maning makha tamna leiba ure langa thenbidi pumnamaktu urammi adubu yaithemdi athum ahau khaktang saraga leiriba hingsaba adu khaktamak urammi yumdugi kasinamada lotlaga makhoi anidu tanja yenglaga leirammi yaithem mahaki tungda yaliba lirung tendu lawthoklaga hingsabadugi maraibak mayai tamna munna yenglaga lei aduga tendu kaplammi
laibak phabana ahanba kapa tenda palammi hingsabadu gi maraibak mayaiduda sapsana pale mitkup kharagi matungda hingsabadu ngaihak pring pring kaurum laba matung thawai thakre hingsabadu thawai hek thakrabagadi mafam aduaida leiramba hingsabagi thawaina sanaramba sing adusu loinamak mangkhre asumna hingsabadu maithiba piramlaba matungda yaithem amadi langa thenbi harauna yaithemgi mayum tamna halaklammi aduga lehoriba khunja sing aduda pau tamlammi paudu tawada khunja pumnamak haraubagi pankhai leikhidre aduga makhoigi mateng pangbiriba yaithembusu thagat wahi kaya marum hairaba matung tawbimal khangba ulammi asumna nimittumadi awa nungai wari saraba matung saklen ama hauna saminnare nong hek nanbagadi khunja sing adusu makhoigi khulda soidanamak hankragani khunja singdugi thamoida kari phawbano haibadudi khangludre pumnamak maithongda harauba nungaibagi mamidi tari adubu lanjang aduda khongloi oiroba pakhang leisa anigi thamoidadi mai pakpadugi marumda saina amamam phawbagum mami tari kananasu ubidraba maithonggi mamidu makhoi anidi lona lona aduma yengnarammi asumna mayamdu harau tayamna saklendu saminaraba matung ahingdu haukhre matangi ayukni mayamdu makhoigi khulda halagani khanna harauna nganta nganta yahaunarammi asumna mayamdu loisinba loire mayum mayumda hanenaba sem saduna yaithembu thagatpa phongdoklammi kaina yathang piramlaba matung makhoi thoknakhre langa thenbisu yaithemda nungsiba mityeng ama yenglamlaba matung mayam marak aduda adumak chatkhre yaithemsu langa thenbigi khongthanggi maikai yenglaga adumak lephaure